ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯧꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯩꯒꯤ ꯃꯤꯡꯁꯤ ꯅꯥꯎꯄꯨ ꯀꯧꯖꯩ꯫ ꯑꯩꯒꯤ ꯂꯝꯁꯤꯅ ꯑꯣꯏꯅꯥꯝꯗꯒꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩ 2026ꯒꯤ ꯖꯨꯟꯒꯤ ꯗꯦꯠ 28 ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩ ꯏꯁꯥꯗ ꯊꯦꯡꯅꯈꯤꯕ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯏꯅꯥꯎ ꯔꯣꯕꯦꯟ ꯏꯕꯥꯅꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯣꯏꯗꯣꯔꯤꯅꯤ꯫ ꯅꯨꯃꯤꯠꯇꯨ ꯏꯅꯥꯎ ꯔꯣꯕꯦꯟꯒ ꯏꯕꯥꯅꯤꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 6:30ꯒ ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯀꯣꯐꯤ ꯑꯃꯃꯝꯇꯪ ꯊꯛꯎꯁꯤ ꯍꯧꯅꯔꯒ ꯑꯣꯏꯅꯥꯝ ꯕꯖꯥꯔ ꯐꯥꯎꯕ ꯒꯥꯔꯤ ꯃꯆꯥꯗ ꯊꯧꯗꯣꯔꯛꯏ꯫ ꯑꯩꯈꯣꯏꯅ ꯑꯣꯏꯅꯥꯝ ꯕꯖꯥꯔ ꯌꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯑꯩꯒ ꯈꯪꯅꯖꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯁꯤꯜꯂꯛꯏ꯫ ꯑꯩꯁꯨ ꯐꯣꯟ ꯑꯗꯨ ꯁꯠ ꯄꯥꯏꯈꯠꯇꯨꯅ ꯃꯥꯒ ꯑꯩꯒꯁꯦ ꯀꯔꯤꯅꯣ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯝꯃꯤ꯫ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯛꯄꯁꯤꯅ ꯑꯩꯅ ꯐꯥꯒꯤ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯍꯧꯖꯤꯛ ꯃꯥ ꯎꯅꯕ ꯂꯥꯛꯀꯦ ꯍꯥꯏꯗꯣꯛꯈꯤ꯫ ꯃꯥꯁꯨ ꯐꯥꯒꯤꯅꯤ ꯈꯟꯗꯨꯅ ꯂꯥꯛꯑꯣ ꯉꯥꯏꯔꯝꯒꯦ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ ꯁꯣꯏꯗꯅ ꯑꯩ ꯍꯧꯖꯤꯛ ꯂꯥꯛꯀꯦ ꯑꯃꯨꯛꯀꯁꯨ ꯍꯥꯏ꯫ ꯃꯥꯅꯁꯨ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯑꯗꯨꯃꯛ ꯈꯨꯝꯃꯛꯏ꯫ ꯇꯁꯦꯡꯕꯗꯤ ꯑꯣꯏꯅꯥꯝꯗꯒꯤꯅ ꯃꯣꯏꯔꯥꯡ ꯄꯨꯔꯦꯟ ꯐꯥꯎꯕ ꯆꯠꯄꯒꯤ ꯂꯝꯕꯦꯜ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯡꯉꯤꯕ ꯂꯝꯕꯦꯜ ꯑꯃꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯈꯪꯅꯖꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅꯁꯨ ꯑꯩꯅ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤꯕꯗꯨ ꯐꯥꯒꯤꯅꯤ ꯈꯟꯗꯨꯅ ꯂꯥꯛꯑꯣ ꯑꯗꯨꯝ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨ ꯑꯩꯁꯤ ꯅꯨꯄꯥ ꯃꯆꯥ ꯑꯣꯏꯕꯒꯤ ꯉꯥꯏꯍꯥꯛ ꯀꯔꯤ ꯋꯥꯈꯟꯗꯒꯤꯅꯣ ꯈꯪꯗꯦ ꯆꯦꯂꯦꯟꯖ ꯑꯃꯒꯤ ꯃꯑꯣꯡꯗ ꯏꯁꯥꯅ ꯃꯁꯤꯗꯗꯤ ꯄꯥꯡꯊꯣꯛꯑꯒꯦ ꯆꯠꯂꯨꯔꯒꯦ ꯈꯜꯂꯛꯈꯤ꯫ ꯑꯩꯁꯨ ꯐꯣꯟ ꯑꯗꯨ ꯊꯝꯅꯔꯕ ꯃꯇꯨꯡ ꯏꯅꯥꯎ ꯔꯣꯕꯦꯟꯗ ꯑꯣꯟꯁꯟꯗꯨꯅ ꯔꯣꯕꯦꯟ ꯍꯧꯖꯤꯛ ꯃꯣꯏꯔꯥꯡ ꯄꯨꯔꯦꯟꯗ ꯆꯠꯂꯨꯁꯤ꯫ ꯏꯅꯥꯎ ꯔꯣꯕꯦꯟꯗꯤ ꯃꯣꯏꯔꯥꯡ ꯄꯨꯔꯦꯟ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤ ꯑꯃꯨꯛꯇ ꯐꯥꯎ ꯆꯠꯇ꯭ꯔꯤꯕ ꯃꯐꯝꯅꯤ꯫ ꯑꯗꯨꯅ ꯀꯌꯥꯝ ꯂꯥꯞꯄ ꯀꯗꯣꯝꯗ ꯆꯠꯄ ꯍꯥꯏꯕꯗꯨ ꯃꯥꯗꯤ ꯀꯔꯤꯃꯠꯇ ꯈꯪꯖꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯃꯥꯗꯤ ꯑꯅꯛꯄ ꯂꯝ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯍꯣꯏ ꯆꯠꯂꯨꯁꯤ ꯈꯨꯝꯃꯛꯏ꯫ ꯑꯩꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯒ ꯃꯥꯅ ꯃꯅꯤꯡꯗ ꯇꯣꯡꯗꯨꯅ ꯏꯕꯥꯅꯤ ꯒꯥꯔꯤ ꯃꯆꯥ ꯑꯗꯨ ꯊꯧꯗꯨꯅ ꯃꯣꯏꯔꯥꯡ ꯄꯨꯔꯦꯟ ꯑꯗꯣꯝꯗ ꯂꯥꯛꯄ ꯍꯧꯔꯛꯑꯝꯃꯤ꯫ ꯁꯨꯝ ꯊꯧꯔꯛꯄꯅ ꯄꯨꯡ 9ꯒ ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯂꯝꯂꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯨ ꯌꯧꯁꯤꯜꯂꯛꯑꯝꯃꯤ꯫ ꯂꯝꯂꯥꯏꯒꯤ ꯒꯣꯂꯥꯏ ꯍꯥꯏꯖꯤꯟꯗꯨꯅ ꯃꯣꯏꯔꯥꯡ ꯄꯨꯔꯦꯟ ꯇꯝꯅ ꯁꯨꯝ ꯂꯥꯛꯄꯁꯤꯗ ꯇ꯭ꯔꯥꯏꯕ ꯉꯥꯛꯇ ꯇꯥꯕ ꯂꯝꯍꯥꯡꯒꯨꯝꯅ ꯇꯧꯕ ꯃꯐꯝ ꯖꯒꯥ ꯑꯃ ꯌꯧꯔꯛꯏ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯔꯣꯕꯦꯟꯗꯤ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯀꯨꯀꯤꯒ ꯊꯦꯡꯅꯔꯕꯗꯤ ꯍꯥꯏꯗꯅ ꯃꯥꯗꯤ ꯀꯤꯖꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏꯅꯦ ꯀꯨꯀꯤ ꯇꯥꯕ ꯃꯐꯝ ꯅꯠꯇꯦ ꯑꯁꯨꯝꯅ ꯅꯤꯡꯊꯤꯖꯅ ꯐꯥꯊꯕꯤꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯂꯦꯞꯇꯅ ꯁꯨꯝ ꯂꯥꯛꯑꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯁꯨꯝ ꯊꯧꯔꯛꯄꯁꯤꯗ ꯔꯣꯕꯦꯟꯅ ꯃꯄꯥꯟ ꯌꯥꯝꯅ ꯊꯣꯛꯅꯤꯡꯉꯤ ꯒꯥꯔꯤ ꯑꯃꯨꯛꯇ ꯈꯥꯝꯃꯣ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯒꯥꯔꯤ ꯑꯗꯨ ꯃꯇꯥꯏ ꯑꯃꯗ ꯊꯧꯖꯤꯟꯗꯨꯅ ꯈꯥꯝꯃꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯐꯝ ꯑꯗꯨ ꯑꯁꯤꯕ ꯐꯨꯝꯐꯝ ꯃꯣꯡꯐꯝ ꯖꯒꯥ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏꯗꯤ ꯃꯗꯨ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ ꯅꯨꯃꯤꯗꯥꯡ ꯑꯣꯏꯕꯒꯤ ꯃꯩꯒ ꯃꯝꯕꯒ ꯀꯔꯥꯏꯗ ꯀꯔꯤ ꯂꯩ ꯍꯥꯏꯕꯗꯨ ꯊꯣꯏꯅꯁꯨ ꯌꯦꯡꯁꯜꯂꯨꯗ꯭ꯔꯦ꯫ ꯁꯨꯝꯅ ꯑꯩꯅ ꯔꯣꯕꯦꯟꯅ ꯃꯄꯥꯟ ꯊꯣꯛꯂꯤꯕꯗꯨ ꯉꯥꯏꯕ ꯑꯣꯏꯅ ꯁꯨꯝ ꯀꯣꯏꯅ ꯀꯣꯛ ꯑꯁꯤ ꯂꯩꯗꯨꯅ ꯌꯦꯡꯉꯛꯄꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯑꯗꯨꯗꯒꯤ ꯏꯔꯥꯞ ꯂꯥꯞꯇꯅ ꯂꯝꯕꯦꯟ ꯃꯇꯥꯏꯗ ꯐꯤꯉꯧ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕꯁꯤ ꯑꯩꯅ ꯎꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯑꯩꯁꯦ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯈꯤ꯫ ꯔꯣꯕꯦꯟꯗ ꯍꯥꯏꯐꯦꯠ ꯀꯧꯗꯨꯅ ꯅꯨꯄꯤꯗꯨ ꯎꯕ꯭ꯔꯥ ꯍꯥꯏꯗꯅ ꯃꯉꯣꯟꯗꯁꯨ ꯍꯪꯉꯤ꯫ ꯃꯥꯁꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯎꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯛꯏ꯫ ꯑꯩꯅꯁꯨ ꯑꯃꯨꯛ ꯅꯨꯄꯤ ꯂꯩꯔꯝꯃꯤꯕ ꯑꯗꯣꯝꯗ ꯌꯦꯡꯊꯣꯛꯂꯨꯏ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯃꯨꯛꯇꯤ ꯍꯧꯖꯤꯛꯇ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯗꯨ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯂꯩꯔꯝꯗꯦ꯫ ꯑꯩꯁꯨ ꯃꯗꯨꯗ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯆꯩ꯫ ꯔꯣꯕꯦꯟꯗꯤ ꯃꯥꯕꯨ ꯀꯤꯅꯕ ꯑꯩꯅ ꯂꯛꯅꯔꯤꯕꯅꯤ ꯈꯟꯗꯨꯅ ꯌꯥꯔꯦ ꯆꯠꯂꯁꯤ ꯊꯣꯛ ꯇꯧꯔꯅꯨ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯒꯥꯔꯤ ꯑꯗꯨ ꯇꯞꯅ ꯊꯧꯕ ꯍꯧꯔꯛꯄꯁꯤꯗ ꯉꯁꯥꯏ ꯑꯩꯅ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯂꯦꯞꯄꯝꯕ ꯃꯄꯥ ꯑꯗꯨ ꯍꯦꯛ ꯂꯥꯟꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥꯁꯤꯗ ꯅꯨꯡꯁꯤꯠ ꯑꯁꯥꯕꯁꯤ ꯑꯃꯨꯛ ꯍꯨꯝꯖꯤꯜꯂꯛꯏ꯫ ꯑꯩꯈꯣꯏꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯈꯜꯂꯛꯑꯝꯃꯤ꯫ ꯔꯣꯕꯦꯟꯅꯁꯨ ꯀꯔꯤꯅꯣ ꯅꯨꯡꯁꯤꯠ ꯑꯁꯥꯕꯒ ꯍꯨꯝꯖꯤꯜꯂꯛꯏꯁꯤꯅ ꯑꯁꯨꯝꯅ ꯃꯥꯁꯨ ꯍꯥꯏꯐꯦꯠ ꯃꯆꯤꯟꯗ ꯁꯣꯟꯖꯩ꯫ ꯑꯗꯨꯒ ꯔꯣꯕꯦꯟꯅ ꯍꯥꯏꯐꯦꯠ ꯃꯅꯤꯡꯂꯣꯝꯗ ꯀꯣꯛ ꯑꯗꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯕꯗ ꯃꯇꯝ ꯑꯁꯤꯗ ꯐꯤꯉꯧ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯃꯅꯤꯡ ꯑꯁꯤꯗ ꯇꯥꯅꯕꯣꯏ ꯀꯔꯤꯕꯣꯏ ꯏꯟꯅꯔꯛꯄꯁꯤ ꯔꯣꯕꯦꯟꯅ ꯎꯔꯛꯑꯝꯃꯤ꯫ ꯔꯣꯕꯦꯟꯁꯨ ꯃꯗꯨ ꯎꯕꯗꯒꯤ ꯀꯤꯗꯨꯅ ꯑꯩꯒꯤ ꯂꯦꯡꯕꯥꯜ ꯑꯁꯤꯗ ꯃꯈꯨꯠꯅ ꯄꯣꯞ ꯄꯣꯞ ꯊꯥꯗꯨꯅ ꯀꯟꯅ ꯊꯧꯔꯣ ꯒꯥꯔꯤꯗꯣ ꯀꯔꯤꯅꯣꯃ ꯏꯟꯅꯔꯛꯑꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯁꯥꯏꯠ ꯒ꯭ꯂꯥꯁ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ ꯉꯁꯥꯏ ꯑꯩꯅ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯒꯥꯔꯤ ꯃꯅꯤꯡ ꯑꯗꯨꯗ ꯇꯥꯟꯅꯔꯛꯄꯒꯨꯝ ꯏꯟꯅꯗꯨꯅ ꯂꯩꯔꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯃꯁꯤꯗꯤ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯀꯟꯅ ꯊꯧꯒꯠꯅꯕ ꯍꯣꯠꯅꯔꯛꯑꯝꯃꯤ꯫
ꯑꯁꯨꯝꯅ ꯊꯧꯔꯛꯄꯁꯤꯗ ꯂꯝꯕꯦꯟꯒꯤ ꯅꯥꯛ ꯌꯦꯠꯁꯤꯗ ꯑꯃꯨꯕ ꯃꯤꯇꯝ ꯈꯔ ꯄꯔꯦꯡ ꯁꯥꯅ ꯂꯦꯞꯇꯨꯅ ꯂꯩꯕꯁꯦ ꯑꯩꯅ ꯎꯔꯛꯑꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯑꯩ ꯀꯤꯕꯗ ꯂꯣꯏꯔꯕꯅꯤ꯫ ꯔꯣꯕꯦꯟꯗ ꯑꯣꯟꯁꯟꯗꯨꯅ ꯔꯣꯕꯦꯟ, ꯆꯨꯔꯨꯞ ꯃꯆꯩ ꯑꯃꯠꯇ ꯆꯝꯈꯠꯂꯛꯎ, ꯃꯩ ꯑꯁꯦꯡꯕ ꯌꯥꯎꯔꯒꯗꯤ ꯂꯥꯏ ꯇꯤꯟ ꯆꯪꯕ ꯉꯝꯗꯦ ꯍꯥꯏꯅꯕꯅꯤ꯫ ꯔꯣꯕꯦꯟꯅꯁꯨ ꯁꯠ-ꯁꯠ ꯆꯨꯔꯨꯞ ꯑꯃ ꯐꯠ ꯂꯥꯎꯅ ꯆꯝꯈꯠꯂꯛꯏ꯫ ꯃꯁꯤꯗꯒꯤ ꯃꯥꯡꯗ ꯎꯔꯝꯕ ꯑꯀꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯥꯡꯈꯤ꯫ ꯁꯨꯝ ꯒꯥꯔꯤ ꯂꯦꯞꯇꯅ ꯊꯧꯔꯛꯄꯁꯤꯗ ꯑꯣꯛꯁꯨ ꯍꯥꯏꯔꯤꯕ ꯂꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯑꯁꯤ ꯈꯪꯍꯧꯗꯅ ꯇꯌꯔꯗꯨ ꯄꯪꯆꯔ ꯑꯣꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨ ꯅꯨꯃꯤꯗꯥꯡꯒ ꯑꯣꯏꯕꯒ ꯃꯤꯁꯨ ꯀꯌꯥ ꯂꯝꯕꯦꯟꯗ ꯆꯠꯄ ꯎꯔꯝꯗꯦ꯫ ꯑꯗꯨꯒ ꯇꯣꯏꯅ ꯂꯥꯛꯄ ꯂꯝꯁꯨ ꯅꯠꯇꯕꯅꯤꯅ ꯀꯗꯥꯏꯗ ꯋꯥꯛꯁꯣꯞ ꯂꯩꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯉꯝꯗꯦ꯫ ꯑꯗꯨꯅ ꯃꯤ ꯈꯔ ꯂꯝꯕꯦꯟꯗ ꯆꯠꯂꯝꯕ ꯑꯗꯥꯏꯗ ꯇꯌꯔ ꯐꯣꯠꯐꯝ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯃꯈꯣꯏꯅꯁꯨ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯦ, ꯂꯩꯒꯗꯕ ꯃꯥꯟꯗꯦ ꯍꯥꯏꯗꯅ ꯈꯨꯝꯃꯛꯏ꯫ ꯑꯩꯁꯨ ꯀꯔꯤꯅꯨꯡꯒꯤ ꯉꯁꯤꯁꯦ ꯂꯥꯛꯆꯔꯨꯕꯅꯣ ꯈꯟꯗꯨꯅ ꯏꯇꯣꯝꯗ ꯆꯤꯟꯗ ꯁꯣꯟꯖꯩ꯫ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯑꯩꯒ ꯈꯪꯅꯖꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯐꯣꯟ ꯇꯧꯗꯨꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯃꯝꯃꯤ꯫ ꯑꯩꯒ ꯈꯪꯅꯖꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯃꯃꯥꯟꯅꯕ ꯑꯃ ꯊꯥꯔꯛꯀꯦ ꯍꯥꯏꯕꯤꯔꯛꯏ꯫ ꯑꯁꯨꯝꯅ ꯑꯩꯒ ꯈꯪꯅꯖꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯃꯥꯅ ꯁꯤꯟꯕꯤꯗꯨꯅ ꯑꯣꯛꯁꯨꯗꯒꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯅꯨꯄꯥ ꯑꯃ ꯊꯥꯕꯤꯔꯛꯏ꯫ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯏꯊꯣꯏ ꯀꯧꯏ꯫ ꯑꯩꯈꯣꯏꯗ ꯍꯥꯏꯕꯗ ꯃꯈꯣꯏꯒꯤ ꯑꯁꯥꯏꯋꯥꯏꯗ ꯇꯌꯔ ꯐꯣꯠꯐꯝ ꯑꯃꯈꯛꯇꯪ ꯂꯩ, ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯁꯨ ꯑꯣꯏꯕꯅꯤꯅ ꯊꯣꯡ ꯂꯣꯜꯂꯝꯃꯅꯤ, ꯉꯁꯤꯒꯤꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯔꯛꯏ꯫ ꯎꯄꯥꯏ ꯂꯩꯇꯦ ꯅꯨꯃꯤꯠꯇꯨ ꯏꯊꯣꯏ ꯍꯣꯏꯗ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯑꯍꯤꯡꯗꯨ ꯂꯦꯛꯄ ꯇꯥꯔꯛꯑꯝꯃꯤ꯫ ꯒꯥꯔꯤ ꯑꯗꯨ ꯏꯊꯣꯏ ꯍꯣꯏꯗ ꯏꯟꯁꯤꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯉꯁꯥꯏ ꯔꯣꯕꯦꯟ ꯏꯕꯥꯅꯤꯅ ꯊꯦꯡꯅꯔꯛꯄꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨ ꯃꯈꯣꯏ ꯏꯃꯨꯡꯗꯁꯨ ꯂꯤꯔꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯣꯏ ꯏꯃꯨꯡꯅꯁꯨ ꯅꯨꯄꯤ ꯑꯗꯨ ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯃꯐꯝ ꯑꯗꯥꯏꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯁꯤꯈꯤꯕ ꯅꯨꯄꯤꯅꯤ꯫ ꯃꯥꯒꯤ ꯅꯤꯡꯉꯝꯗ꯭ꯔꯕ ꯊꯋꯥꯏ ꯑꯗꯨ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯅꯨꯃꯤꯠꯇ ꯑꯗꯨꯝ ꯊꯣꯛꯄ ꯊꯦꯡꯅꯕ ꯑꯗꯨꯝ ꯇꯧꯏ꯫ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯃꯈꯥ ꯇꯥꯅ ꯃꯥꯅ ꯑꯃꯨꯛ ꯅꯨꯄꯤ ꯑꯗꯨ ꯊꯦꯡꯅꯕꯗꯒꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨ ꯊꯦꯡꯅꯔꯨꯔꯒ ꯅꯤꯡꯊꯤꯖꯅ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯍꯧꯗꯕꯗꯒꯤ ꯃꯤ ꯑꯗꯨ ꯉꯥꯎꯔꯒ ꯍꯦꯛꯇ ꯆꯀꯜꯂꯤ ꯍꯥꯏꯔꯛꯏ꯫ ꯃꯁꯤ ꯇꯥꯕꯗꯒꯤ ꯔꯣꯕꯦꯟꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯕ ꯍꯦꯟꯖꯟꯈꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯏꯊꯣꯏ ꯍꯣꯏꯗ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯑꯩꯈꯣꯏꯁꯦ ꯇꯨꯝꯕ ꯑꯗꯨꯝ ꯆꯪꯅꯔꯛꯑꯝꯃꯤ꯫ ꯇꯨꯝꯈ꯭ꯔꯕ ꯃꯇꯨꯡ ꯑꯩꯒꯤ ꯃꯪ ꯑꯁꯤꯗ ꯉꯁꯥꯏ ꯑꯩꯅ ꯂꯝꯕꯦꯟꯗ ꯊꯦꯡꯅꯔꯛꯈꯤꯕ ꯐꯤꯉꯧ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯗꯨ ꯑꯀꯤꯕ ꯁꯛꯇꯝꯗ ꯎꯔꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯦ ꯃꯉꯥꯛꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯑꯝꯃꯤ꯫ ꯔꯣꯕꯦꯟꯅ ꯑꯩꯕꯨ ꯏꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯄꯤꯔꯛꯏ꯫ ꯃꯗꯨꯗꯇ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯝꯃꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯁꯦ ꯃꯈꯥ ꯇꯥꯅ ꯇꯨꯝꯊꯕꯁꯨ ꯌꯥꯗ ꯑꯗꯨꯝ ꯅꯣꯡꯉꯥꯟꯕ ꯉꯥꯏꯗꯨꯅ ꯂꯩ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨ ꯑꯌꯨꯛꯇ ꯑꯩꯈꯣꯏꯒ ꯆꯠꯃꯤꯟꯅꯗꯨꯅ ꯑꯩꯒꯤ ꯇꯌꯔ ꯑꯗꯨꯁꯨ ꯐꯣꯠꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯣꯏꯔꯥꯡ ꯄꯨꯔꯦꯟ ꯇꯝꯅ ꯑꯩꯒ ꯈꯪꯅꯖꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯎꯅꯕ ꯑꯃꯨꯛ ꯆꯠꯂꯛꯑꯝꯃꯤ꯫ ꯑꯩꯒ ꯈꯪꯅꯖꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒ ꯑꯩꯒꯁꯨ ꯀꯔꯤꯅꯣ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯏꯊꯣꯏꯕꯨ ꯃꯌꯨꯝꯗ ꯊꯥꯗꯔꯝꯃꯒ ꯔꯣꯕꯦꯟ ꯏꯕꯥꯅꯤꯁꯨ ꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯑꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯍꯥꯟꯅꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯏ꯫ ꯑꯩꯒꯤ ꯇꯨꯡ ꯑꯁꯤꯗ ꯃꯤ ꯑꯃ ꯏꯟꯅꯕꯒꯤ ꯃꯇꯧꯒꯨꯝꯅ ꯑꯗꯨꯝ ꯇꯧꯏ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯁꯤ ꯑꯩꯁꯤ ꯃꯤ ꯑꯃ ꯏꯁꯥꯗ ꯅꯝꯁꯤꯜꯂꯛꯄꯒꯤ ꯃꯇꯧꯒꯨꯝꯅ ꯏꯁꯥꯁꯤ ꯃꯦꯉꯥꯛꯅꯔꯛꯑꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯋꯥꯅ ꯂꯩꯔꯤꯉꯩꯁꯤꯗ ꯏꯃꯥꯅ ꯑꯩꯕꯨ ꯏꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯄꯤꯔꯛꯏ꯫ ꯑꯩꯁꯨ ꯃꯁꯤꯗꯤ ꯐꯤꯕꯝ ꯑꯃꯅꯤ ꯈꯟꯗꯨꯅ ꯏꯃꯥꯗ ꯅꯨꯃꯤꯠ ꯑꯗꯨꯗ ꯔꯣꯕꯦꯟꯒ ꯏꯕꯥꯅꯤꯅ ꯊꯦꯡꯅꯔꯛꯈꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯄꯥꯎ ꯇꯝꯃꯝꯃꯤ꯫ ꯏꯃꯥꯁꯨ ꯑꯩꯅ ꯇꯝꯃꯤꯕ ꯄꯥꯎ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯕꯕꯥꯒ ꯇꯥꯟꯅꯗꯨꯅ ꯅꯨꯃꯤꯠꯇꯨꯒꯤ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯂꯩꯀꯥꯏꯗꯒꯤ ꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯑꯩꯕꯨ ꯅꯤꯡꯊꯤꯖꯅ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯄꯤꯔꯛꯑꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯅꯁꯨ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯈꯪꯍꯧꯗꯨꯅ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯍꯧꯔꯤꯕꯁꯤ ꯌꯥꯝꯅ ꯐꯔꯦ, ꯃꯁꯤ ꯇꯧꯔꯝꯗ꯭ꯔꯕꯗꯤ ꯈꯤꯇꯪ ꯊꯦꯡꯊꯈ꯭ꯔꯒꯗꯤ ꯑꯩꯁꯦ ꯉꯥꯎꯅ ꯐꯩꯅ ꯆꯠꯂꯝꯒꯗꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯁꯨꯝꯅ ꯂꯥꯏ ꯅꯤꯡꯊꯤꯖꯅ ꯈꯨꯔꯝꯈꯤꯕꯗꯒꯤ ꯑꯩꯒꯤ ꯏꯁꯥꯗ ꯇꯧꯔꯝꯕ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯐꯈ꯭ꯔꯦ꯫ ꯔꯣꯕꯦꯟꯁꯨ ꯑꯩꯅ ꯍꯥꯏꯕꯤꯗꯅ ꯂꯥꯏ ꯅꯤꯡꯊꯤꯖꯅ ꯈꯨꯔꯝ ꯊꯣꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯀꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯦꯡꯅꯔꯛꯄꯗꯒꯤ ꯅꯨꯃꯤꯗꯥꯡꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯒꯤ ꯍꯩꯅꯕꯤ ꯑꯗꯨ ꯑꯩ ꯂꯣꯏꯅ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯌꯥꯝ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯦ ꯈꯔꯁꯨ ꯇꯦꯜꯂꯦ, ꯃꯇꯥꯡ ꯑꯁꯥꯏꯗ ꯂꯣꯏꯖꯔꯦ꯫ ꯑꯅꯤꯁꯨꯕ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤꯗꯒꯤꯅ ꯆꯍꯤ 15ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯩ ꯏꯁꯥꯒꯤ ꯏꯃꯨꯡꯗ ꯊꯦꯡꯅꯔꯛꯈꯤꯕ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯣꯏꯗꯣꯔꯤꯅꯤ꯫ ꯑꯩꯒꯤ ꯃꯤꯡꯁꯦ ꯑꯊꯣꯏꯕ ꯀꯧꯖꯩ, ꯃꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯊꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯀꯧꯕꯤꯔꯛꯑꯝꯃꯤ꯫ ꯏꯆꯤꯜ ꯏꯅꯥꯎꯁꯨ ꯑꯅꯤ ꯁꯨꯗꯦ, ꯑꯩ ꯏꯇꯣꯝꯗꯅꯤ꯫ ꯃꯇꯝꯗꯣ ꯑꯩꯅ ꯀ꯭ꯂꯥꯁ 11 ꯀꯥꯔꯛꯄ ꯆꯍꯤ 13ꯀ ꯁꯨꯔꯛꯄ ꯃꯇꯝ ꯑꯗꯥꯏꯋꯥꯏꯒꯤ ꯋꯥꯔꯤ ꯑꯣꯏꯗꯣꯔꯤꯅꯤ꯫ ꯏꯕꯣꯛ, ꯏꯃꯥ, ꯕꯕꯥ, ꯑꯩ ꯑꯩꯈꯣꯏ ꯃꯔꯤ ꯈꯛꯇ ꯌꯨꯝ ꯑꯁꯤꯗ ꯂꯩꯖꯕꯅꯤ꯫ ꯕꯕꯥꯁꯦ ꯌꯥꯝꯅ ꯏꯪ ꯇꯞꯄ, ꯃꯤꯉꯣꯟꯗ ꯋꯥ ꯉꯥꯡꯕ ꯉꯝꯖꯗꯕ ꯃꯤꯗꯥ ꯑꯣꯏꯅ ꯇꯧꯏ꯫ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩ ꯅꯥꯇꯩꯁꯤ ꯆꯥꯗꯥ ꯅꯧꯗꯥ ꯈꯔ ꯇꯥꯡꯕ ꯑꯣꯏꯅ ꯇꯧꯏ꯫ ꯏꯕꯣꯛꯅ ꯄꯣꯛꯂꯤꯕꯁꯤꯁꯨ ꯕꯕꯥ ꯃꯇꯣꯝꯗꯅꯤ, ꯑꯗꯨꯒ ꯏꯃꯥ ꯕꯕꯥꯅ ꯄꯣꯛꯂꯤꯕꯁꯤꯁꯨ ꯑꯩ ꯏꯇꯣꯝꯗꯅꯤ꯫ ꯏꯕꯣꯛꯅꯗꯤ ꯕꯕꯥꯁꯤ ꯃꯆꯥ ꯃꯁꯨ ꯌꯥꯝꯅ ꯄꯣꯛꯇꯨꯅ ꯆꯥꯗꯥ ꯅꯧꯗꯥ ꯌꯥꯝꯕ ꯄꯥꯝꯂꯛꯑꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯄꯨꯄꯨꯅ ꯂꯟ ꯊꯨꯝ ꯈꯔ ꯄꯩꯁꯟꯗꯨꯅ ꯊꯝꯂꯝꯕꯅ ꯑꯋꯥꯠ ꯑꯄꯥ ꯍꯥꯏꯕꯗꯨꯗꯤ ꯀꯌꯥ ꯂꯩꯔꯝꯗꯦ꯫ ꯕꯕꯥꯁꯨ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤꯒꯤ ꯊꯕꯛ ꯇꯧꯔꯛꯑꯝꯃꯤ꯫
ꯑꯗꯨꯅ ꯏꯃꯨꯡꯁꯤꯗ ꯑꯋꯥꯠꯄ ꯍꯥꯏꯕꯗꯨ ꯈꯪꯉꯝꯗꯦ꯫ ꯑꯩꯒꯤ ꯏꯃꯥꯁꯦ ꯌꯥꯝꯅ ꯑꯆꯥꯎ ꯑꯔꯥꯝ ꯀꯥꯕꯤ ꯑꯍꯜ ꯂꯃꯟꯅ ꯉꯥꯡꯕ ꯋꯥꯗ ꯊꯋꯥ ꯁꯥꯗꯕꯤ, ꯃꯥꯅ ꯇꯧꯕꯅ ꯆꯨꯝꯃꯤ ꯈꯟꯕ ꯃꯤꯗꯥ ꯑꯣꯏꯅꯁꯨ ꯇꯧꯏ꯫ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯔꯝ ꯇꯤꯜꯂꯝꯁꯨ ꯑꯗꯨꯝ ꯈꯔ ꯀꯜꯂꯝꯃꯤ꯫ ꯊꯥꯏꯅꯒꯤ ꯌꯨꯝꯁꯥꯅꯤ ꯑꯩꯈꯣꯏꯅ ꯌꯨꯝ ꯁꯥꯔꯤꯕ ꯃꯑꯣꯡꯁꯤꯁꯨ ꯏꯕꯣꯛꯅ ꯍꯥꯏꯔꯝꯕꯗ ꯄꯨꯄꯨꯅ ꯌꯥꯝꯅ ꯄꯥꯝꯅ ꯁꯥꯖꯔꯝꯕ ꯌꯨꯝꯅꯤ ꯍꯥꯏ꯫ ꯅꯣꯡꯃꯗꯤ ꯕꯕꯥꯅ ꯏꯕꯣꯛꯀꯤ ꯅꯥꯛꯇ ꯆꯪꯉꯛꯇꯨꯅ, ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤ ꯁꯤꯗꯣꯛꯑꯁꯤ, ꯑꯗꯨꯒ ꯌꯨꯝꯁꯤ ꯈꯔ ꯆꯥꯎꯅ ꯁꯥꯔꯁꯤ꯫ ꯕꯕꯥꯒꯤ ꯋꯥꯗꯨꯗ ꯏꯕꯣꯛꯅꯁꯨ ꯅꯨꯡꯉꯥꯏꯇꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ ꯌꯨꯝꯁꯦ ꯅꯄꯥꯅ ꯌꯥꯝꯅ ꯄꯥꯝꯅ ꯁꯥꯖꯔꯝꯕ ꯌꯨꯝꯅꯤ, ꯃꯇꯝ ꯈꯔꯗꯤ ꯂꯩꯖꯈꯤꯁꯅꯨ, ꯍꯌꯦꯡ ꯀꯣꯟꯅ ꯏꯁꯨꯁꯤ ꯆꯥꯎꯔꯕ ꯀꯥꯟꯗ ꯃꯇꯝ ꯑꯗꯨꯗ ꯐꯖꯅ ꯁꯥꯔꯁꯤ꯫ ꯕꯕꯥꯅꯁꯨ, ꯏꯃꯥ ꯀꯨꯏꯔꯛꯑꯦ ꯑꯩꯈꯣꯏꯅ ꯌꯨꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯔꯛꯏꯕꯁꯤ, ꯏꯃꯥꯟꯅꯕ ꯂꯥꯛꯄꯗ ꯑꯩꯁꯨ ꯏꯀꯥꯏꯔꯦ꯫ ꯏꯃꯥꯟꯅꯕꯁꯤꯡꯗꯤ ꯌꯨꯝ ꯂꯣꯏꯅ ꯆꯥꯎꯅ ꯆꯥꯎꯅ ꯁꯥꯗꯨꯅ ꯃꯣꯏꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ꯫ ꯕꯕꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯏꯕꯣꯛꯅꯁꯨ ꯇꯞꯅ, ꯐꯔꯦ ꯐꯔꯦ ꯅꯪꯅ ꯁꯥꯅꯤꯡꯉꯒꯗꯤ ꯁꯥꯔꯣ, ꯑꯗꯨꯕꯨ ꯅꯆꯥꯁꯨ ꯑꯃꯈꯛꯇꯅꯤ, ꯌꯨꯝꯁꯦ ꯌꯥꯝꯅ ꯆꯥꯎꯅ ꯁꯥꯖꯤꯜꯂꯒ ꯀꯩꯗꯧꯗꯣꯏꯅꯣ, ꯃꯤꯗꯒꯤ ꯌꯨꯝꯅ ꯉꯝꯕꯁꯤ ꯐꯠꯇꯦ ꯍꯥꯏꯅꯕꯅꯤ꯫ ꯏꯕꯣꯛꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯏꯃꯥꯁꯨ ꯊꯨꯅ ꯀꯥꯗꯒꯤ ꯊꯣꯔꯛꯇꯨꯅ, ꯏꯃꯥ ꯍꯧꯖꯤꯛꯁꯤ ꯅꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯃꯇꯝꯗꯣ ꯅꯠꯇ꯭ꯔꯦ, ꯃꯤ ꯂꯣꯏꯅ ꯁꯥꯟꯅꯔꯤꯕ ꯇꯧꯅꯔꯤꯕ ꯃꯌꯥꯝꯁꯤ ꯎꯗꯕ꯭ꯔꯣ? ꯐꯔꯁꯨ ꯐꯠꯇ꯭ꯔꯒꯁꯨ ꯅꯆꯥꯁꯤ ꯊꯕꯛ ꯇꯧꯔꯤꯕꯅꯤ, ꯃꯤ ꯂꯥꯛꯄꯗ ꯌꯨꯝꯁꯤꯕꯨ ꯐꯖꯔꯤꯕ꯭ꯔꯣ? ꯏꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯏꯕꯣꯛꯁꯨ ꯅꯨꯡꯉꯥꯏꯇꯅ ꯏꯃꯥꯗ ꯆꯩꯕꯣꯏ ꯂꯥꯛꯄꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ ꯃꯇꯝꯅ ꯐꯅ ꯍꯣꯡꯂꯒꯁꯨ ꯂꯥꯏꯇꯤꯟ ꯊꯥꯏꯅꯗꯒꯤ ꯑꯍꯟꯁꯤꯡꯅ ꯍꯥꯏꯕꯤꯔꯝꯕ ꯄꯥꯎꯔꯧꯗꯤ ꯉꯁꯤꯁꯨ ꯀꯥꯏꯗꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ꯫ ꯅꯈꯣꯏꯅ ꯂꯥꯏꯇꯤꯟ ꯊꯥꯖꯗꯕꯗꯨ, ꯂꯥꯏꯇꯤꯟ ꯍꯥꯏꯕꯁꯤ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯕꯕꯥꯁꯨ ꯏꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯍꯥꯏ ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯊꯣꯔꯤꯅꯣ? ꯆꯪꯉꯣ, ꯅꯪ ꯌꯥꯎꯔꯛꯀꯅꯨ ꯋꯥꯔꯤꯁꯤꯗ꯫ ꯕꯕꯥꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯨꯕꯒ ꯏꯃꯥꯗꯤ ꯁꯥꯎꯗꯨꯅ ꯃꯆꯤꯟꯗ ꯄꯦꯡ ꯄꯦꯡ ꯉꯥꯡꯉꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯑꯃꯨꯛ ꯏꯕꯣꯛꯇ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯃꯥ ꯑꯩꯗꯤ ꯈꯪꯗꯦ, ꯍꯟꯗꯛ ꯊꯥꯁꯤꯗ ꯌꯨꯝꯁꯦ ꯁꯥꯅꯕ ꯇꯧꯔꯁꯤ꯫ ꯌꯨꯝ ꯐꯖꯕ ꯀꯥꯏꯗꯣ ꯏꯃꯥꯁꯨ ꯂꯩꯅꯤꯡꯗ꯭ꯔꯣ? ꯌꯥꯝꯅ ꯆꯥꯎꯅ ꯁꯥꯗ꯭ꯔꯒꯁꯨ ꯐꯖꯅ ꯁꯥꯍꯧꯔꯁꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯏꯕꯣꯛꯅꯁꯨ, ꯈꯪꯗ꯭ꯔꯦ ꯅꯣꯏꯅ ꯊꯣꯛꯄ ꯇꯧꯔꯣ, ꯏꯃꯥꯒꯤꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯔꯣꯏ꯫ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯕꯣꯕꯣꯛꯁꯨ ꯊꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯩꯅꯁꯨ, ꯕꯕꯥ ꯕꯣꯕꯣꯛꯅ ꯄꯥꯝꯗ꯭ꯔꯒꯗꯤ ꯁꯥꯕꯤꯔꯨꯔꯅꯨ, ꯈꯔ ꯂꯩꯔꯒ ꯁꯥꯔꯁꯤ꯫ ꯏꯃꯥꯅꯁꯨ ꯕꯣꯕꯣꯛꯁꯦ ꯅꯨꯡꯇꯤꯒꯤꯁꯨ ꯑꯗꯨꯝ ꯆꯩꯕꯤ, ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ, ꯕꯕꯥꯅ ꯈꯔ ꯍꯥꯏꯌꯨ꯫ ꯑꯩꯒꯤ ꯋꯥꯗꯨꯗ ꯕꯕꯥꯅꯁꯨ ꯍꯥꯏ, ꯏꯕꯨꯡꯉꯣ ꯆꯪꯉꯣ ꯅꯪꯒꯤ ꯀꯥꯗ, ꯅꯃꯥꯅ ꯇꯥꯔꯒꯗꯤ ꯑꯃꯨꯛ ꯐꯨꯕꯤꯅꯤ꯫ ꯕꯕꯥꯁꯨ ꯆꯥꯛ ಚಾꯊꯣꯛꯑꯒ ꯊꯕꯛ ꯑꯗꯨꯝ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯆꯥꯛ ಚಾꯊꯣꯛꯑꯒ ꯕꯣꯕꯣꯛꯀ ꯑꯩꯒ ꯅꯨꯡꯊꯤꯟꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤ, ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯦ꯫ ꯑꯩꯁꯨ ꯃꯅꯤꯡꯗ ꯆꯪꯉꯨꯔꯒ ꯊꯣꯔꯛꯄꯗ ꯏꯃꯥꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯉꯥꯡꯉꯤꯕꯗꯨ ꯇꯥꯔꯝꯃꯤ꯫ ꯑꯩꯁꯨ ꯕꯣꯕꯣꯛꯀ ꯑꯃꯨꯛ ꯈꯟꯅꯔꯝꯕ ꯇꯥꯔꯦ ꯍꯥꯏꯗꯅ ꯊꯨꯅ ꯊꯣꯔꯛꯇꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯏꯃꯥꯅ ꯕꯣꯕꯣꯛꯇ ꯉꯥꯡꯉꯤꯕꯗꯨ ꯇꯥꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯀꯗꯥꯏꯗꯒꯤ ꯂꯥꯏꯇꯤꯟꯅꯣ ꯍꯥꯏꯕꯅꯤ, ꯏꯃꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯌꯦꯡꯁꯤꯜꯂꯤꯗꯨ ꯀꯔꯤꯒꯤꯅꯣ ꯑꯩꯁꯦ ꯂꯩꯐꯝꯒ ꯈꯪꯂꯣꯏꯗꯧꯔꯤ꯫ ꯏꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯕꯣꯕꯣꯛꯁꯨ ꯁꯥꯎꯅ ꯆꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯂꯥꯏꯒꯤ ꯃꯔꯤ ꯃꯈꯣꯡ ꯈꯔ ꯈꯪꯕ ꯇꯝꯃꯨ꯫ ꯌꯨꯝ ꯑꯁꯤꯗ ꯅꯪꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯂꯩꯕꯗ ꯉꯁꯤ ꯐꯥꯎ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯒꯦ? ꯑꯗꯨꯕꯨ ꯂꯥꯏꯇꯤꯟ ꯍꯥꯏꯕꯁꯤ ꯂꯩꯇꯕ ꯅꯠꯇꯦ, ꯅꯣꯡꯃꯗꯤ ꯅꯁꯥꯗ ꯁꯣꯏꯗꯅ ꯑꯋꯥꯕ ꯇꯥꯗꯨꯔꯤꯅꯤ꯫ ꯑꯍꯜ ꯂꯃꯟꯅ ꯉꯥꯡꯕꯗ ꯍꯤꯛꯇꯣꯛꯄꯁꯤ ꯌꯥꯝꯅ ꯐꯠꯇꯕꯅꯤ, ꯑꯩꯒꯤ ꯈꯌꯥꯠꯇ ꯅꯣꯡꯃꯗꯤ ꯇꯥꯔꯛꯇꯣꯔꯦ꯫ ꯑꯩꯅꯁꯨ ꯏꯃꯥꯗ ꯑꯣꯟꯁꯟꯗꯨꯅ, ꯌꯥꯔꯦꯕ ꯏꯃꯥ, ꯃꯤ ꯃꯃꯥꯡꯗ ꯏꯀꯥꯏꯗ꯭ꯔꯣ? ꯏꯕꯣꯛꯅ ꯁꯥꯎꯔꯦ ꯈꯪꯉꯒꯗꯤ ꯏꯃꯥꯅ ꯈꯔ ꯍꯜꯂꯣ, ꯆꯪꯉꯣ ꯌꯥꯔꯦ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯏꯃꯥꯁꯨ ꯊꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯩꯁꯨ ꯕꯣꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯟꯗꯨꯅ, ꯀꯩꯗꯧꯔꯒꯦ ꯕꯣꯕꯣꯛ, ꯏꯃꯥꯒ ꯑꯃꯨꯛ ꯂꯥꯎꯅꯔꯝꯃꯤꯁꯤꯅ? ꯑꯩꯅ ꯑꯗꯨꯝꯅ ꯍꯪꯉꯨꯕꯗ ꯕꯣꯕꯣꯛꯁꯨ ꯅꯨꯡꯉꯥꯏꯇꯅ ꯈꯨꯝꯃꯛꯏ, ꯏꯁꯨ ꯊꯣꯏꯕ ꯅꯃꯥꯁꯤ ꯌꯥꯝꯅ ꯄꯪꯉꯤ, ꯏꯕꯣꯛꯅ ꯁꯤꯡꯅꯕ ꯇꯥꯛꯄꯁꯦ ꯐꯠꯇꯅ ꯈꯜꯂꯤ꯫ ꯑꯩꯁꯨ ꯕꯣꯕꯣꯛꯄꯨ ꯊꯦꯝꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯟꯕꯤꯔꯛꯏ, ꯑꯗꯨꯒ ꯏꯃꯨꯡꯗ ꯕꯣꯕꯣꯛꯀ ꯋꯥꯔꯤ ꯇꯧꯏ꯫ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯕꯣꯕꯣꯛ, ꯀꯔꯤ ꯋꯥꯅꯣ ꯏꯃꯥꯗ ꯍꯥꯏꯔꯨꯔꯤꯗꯨꯕꯣ? ꯕꯣꯕꯣꯛꯅ ꯑꯃꯨꯛ, ꯏꯁꯨ ꯊꯣꯏꯕ, ꯏꯕꯣꯛ ꯍꯥꯏꯒꯦ, ꯅꯪꯁꯨ ꯃꯨꯟꯅ ꯇꯥꯎ, ꯍꯌꯦꯡ ꯇꯨꯡꯗ ꯀꯥꯟꯅꯍꯧꯒꯅꯤ꯫ ꯐꯤ ꯁꯨꯗꯨꯅ ꯐꯧꯕ ꯃꯇꯝꯗ ꯅꯨꯃꯤꯠ ꯇꯥꯔꯛꯑꯒꯗꯤ ꯂꯧꯁꯤꯟꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯧꯁꯤꯟꯕ ꯐꯔꯛ ꯇꯥꯔꯒꯗꯤ ꯅꯨꯃꯤꯠ ꯇꯥꯔꯒ ꯂꯧꯁꯤꯜꯂꯒꯁꯨ ꯐꯤꯗꯨ ꯃꯩ ꯍꯥꯟꯅ ꯑꯣꯛꯊꯣꯛꯑꯒ ꯂꯧꯁꯤꯟꯒꯗꯕꯅꯤ, ꯃꯗꯨꯅ ꯂꯥꯏꯇꯤꯟꯏꯜꯂꯝꯃꯒꯁꯨ ꯈꯔ ꯃꯈꯩꯗꯤ ꯉꯥꯛꯊꯣꯛꯇꯣꯔꯤꯅꯤ꯫ ꯁꯤ ꯈꯛꯇꯅꯤ ꯅꯃꯥꯗ ꯍꯥꯏꯔꯨꯕ, ꯑꯗꯨꯕꯨ ꯅꯃꯥꯅ ꯉꯝꯅꯕ ꯍꯦꯛꯇ ꯉꯥꯡꯉꯛꯏ꯫ ꯑꯩꯅꯁꯨ, ꯌꯥꯔꯦꯁꯦ ꯕꯣꯕꯣꯛ, ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯂꯥꯏꯇꯤꯟꯁꯦ ꯀꯌꯥ ꯊꯥꯖꯗꯕꯅꯤ, ꯑꯗꯨꯅꯅꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗ ꯕꯣꯕꯣꯛꯅꯁꯨ ꯊꯥꯖꯗꯦꯅ ꯌꯥꯕ ꯅꯠꯇꯦ, ꯂꯥꯏꯇꯤꯟ ꯍꯥꯏꯕꯁꯤ ꯂꯩꯔꯤꯕꯅꯤ꯫ ꯑꯕꯣꯛꯅ ꯍꯥꯏꯕꯗ ꯅꯠꯇꯅ ꯏꯃꯥꯗꯤ ꯂꯥꯏꯇꯤꯟꯒꯤ ꯃꯔꯝꯁꯤ ꯅꯨꯄꯤ ꯑꯣꯏꯔꯒꯁꯨ ꯁꯨꯛꯌꯥ ꯌꯥꯗꯦ꯫ ꯏꯃꯥꯒꯤ ꯂꯝꯆꯠꯇ ꯑꯃꯣꯠꯄ ꯈꯔꯗꯤ ꯑꯗꯨꯝ ꯑꯩꯅ ꯎꯕ ꯐꯪꯏ꯫ ꯂꯥꯏꯗꯨꯛꯁꯨ ꯑꯌꯨꯛ ꯈꯛꯇꯅꯤ ꯊꯥꯔꯤꯕ, ꯅꯨꯃꯤꯗꯥꯡꯗꯤ ꯁꯨꯡꯊꯥ ꯊꯥꯔꯝꯗꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯅ ꯕꯣꯕꯣꯛꯅ ꯇꯥꯛꯑꯒꯁꯨ ꯕꯣꯕꯣꯛꯇ ꯑꯣꯟꯁꯟꯗꯨꯅ ꯑꯗꯨꯝ ꯁꯥꯎꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥꯁꯤ ꯑꯆꯥꯎ ꯑꯔꯥꯝ ꯄꯥꯝꯕꯤ, ꯁꯦꯟ ꯊꯨꯝꯗ ꯌꯥꯝꯅ ꯆꯣꯞꯄ ꯅꯨꯄꯤꯅꯤ꯫ ꯑꯩꯈꯣꯏ ꯌꯨꯝ ꯏꯪꯈꯣꯜꯁꯦ ꯆꯥꯎꯕꯒꯤ ꯃꯇꯤꯛ ꯑꯩꯗꯤ ꯏꯊꯟꯗ ꯂꯩꯕ ꯃꯇꯝꯗꯁꯨ ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯖꯔꯝꯃꯤ꯫ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈ꯭ꯔꯦ, ꯌꯨꯝ ꯁꯥꯕꯁꯨ ꯍꯧꯔꯦ꯫
yum sabai misu mayam ama laktuna babana sen mayam ama thadaduna yumdo sengatpa haurami tha amamuk leiraga nongma numidangi matamni akhuichu sak loina toaga tumba sangnarami akhuina tumba sangbado pung 12 muk tare numito yum sat haibagi thabak suba misu sak phajana pijaraga khuisu sak to khara thengna sarami imadi sak saba tuoba matung thaba amuk loisalhauribani pung baro hela phawbo ima se imungda changaktaba dudati babana ima bu chakhumda yengami chakhumda leiramdrabada babana ima bu kuithi hek thirami kona thangna baba se gi ka da changaktuna engwanda thoiba namadu kadai da chakraba jano hojik phawbu changakti ne aisu wado tabada kaino babana hari dupo hojik te pungso baro hele kadai da chakraba jano imadi aina domna hairubada babana su aisu khangde to mayama puthorau amukta yengusi aisu pakhana hoi baba haidana aigi nakta leiriba torchlight adu paiduna babaga maning thonglomda yengami yengba yaba yengaba tungda aina babada muk onsenduna baba maningdadi leitre asum mamangomda muk yengusi adumna hainaringaida boboksu hogulaktuna hai kaidawrage na khoina koilang langdana leinariduna aina so bobok imadi ngasaidagi changaktre kadaida chakrabano khangde adugi babaga khoinina ngasaidagi thirini aigi waduda bobokna so pakhana karino ne hairidubo chalo chalo mamanglomda mukta phajana yengusu chalo asumna khoisu mamang thong aduda thorami adumna thoroktuna yengubadadi imase polangkhok mayaduda makhuta phi paiduna taduna leirami babaga iga sumadu ubada thuna manakta sangsenduna imabu kaurami akhoina yengubada imase masadu ingpak ingak leirami bobokna mandu hek ubaga babada hai imungda mukta thuna pusalune maiba ma kaudaba yararoi imawgisi layokna bani boboki wadu taraga babana thuna imabu imungda pusanbirami imagi mamit mamai musin musanduna saktam mamatha leirami babana engwanda muk sumna hairei thoiba nang namase senaramu ai maiba mata kaurugi bobongna so muk thuna salune ibungo imokse sor hondraba maline babana so thuna maiba mabu kauba satkirami aiga bobokana imabu gya lakpra haidina yengami akhoi khunjenda leibani maibadu aduna kauba satkibadu su matam so dum sangami pungkhai ama mukhena leiraga babana maibadu puduna laami maibaduna imagi masase paiduna phana kuina yengi yengba yaba yengaba tungda kona tamna sumna hairei ibungo nangi nupi se kanba ngamlaroi khara ngalingai da thingnaramagadi kanba ngamlambasu yabani magi se layokna khre ahinga sida mana polangkhok panaksida phawriba phi se mayok thoktana loksalubadagini aduga sai mafam ase su lairam tilam so khara kalli baba su maibagi wadu da yamna kapami aisu wadu targa bobokna imada haikiba singadu ningsingai bobok su nungaitana aina si thokani haidana matamduda yamna haijakibani haidana kapami maibaduna su nongan bangairo aduga mathau mangamsi pangthoknaba tawro si haramduna maibadu su thuna dum chatkirami akhoi yamna kapsarami imagi asiba haksangdu sangduna nongan bangaituna lei nongan baga khoina kap lawbagi makhun tabada yumthangnaba singsu loina changsannarai makhoi su tawriba matawdu uduna babada tapna sumna hairei ibungo hujikti kapagi matam natre chalo lekai ahalaman kana danu pau khara chiyaluro ngalingai da mathau mangamse pangthobuna phagani thengkhragadi warani baba su kapambadu toktuna thuna chatkirami sumnei magi mathau mangam pangthoknaba pungnei bai sai sakpasu yawroktuna sem sarami lekai gi misu suna tilibana imagi mathau mangamdu loisanaba mangtamna dum salami tawgdaba thabak thoram loina tawraga imagi masa tumba ngaituna lei aisu yamna su kapsarami phate hairaga su imani karigi nungsiroi bung 12 swaidagi mai thaba hobani aduba imagi masa tumba ngaibada numisu dum tasankhre numidang waram tasalakpada masa tumladuna akhosu yumda muk sangai bobok su ngangsabagi wani si thokani haidana boboknati yamna haijabani numidang sei su tumba yadana dumak lei tumdana leibasida pungdi phanayamdi haujanki ahingi matam sida isu imana ngangakiba khonjel aduga zamana khonjel ama tarami aisu karino tariba makhonsibo haidana haukalami khangaude thong asida kokok haidana kana thilakpagi makhon tarakpadu aisu kanano haidana thuna thoktuna thongdu hangi tawrami aina dumna tawringai da igi khuse mi amana pharai aisu khangduna khut phari baduna munna yengi maduda bobok oiduna leirami aduga ingona kadaida thoke hairino thoiba ahinga sida nangna
ꯑꯩꯁꯨ ꯕꯣꯕꯣꯛ ꯊꯣꯡꯁꯦ ꯃꯤꯅ ꯊꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯛꯏ ꯑꯗꯨꯒꯤ ꯑꯃꯨꯛꯇ ꯊꯣꯡꯁꯦ ꯍꯥꯡꯗꯨꯅ ꯌꯦꯡꯉꯨꯒꯦ ꯇꯧꯕꯅꯤ ꯑꯩꯒꯤ ꯋꯥꯗꯨꯗ ꯕꯣꯕꯣꯛꯅꯁꯨ ꯇꯞꯅ ꯑꯩꯕꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯊꯣꯏꯕ ꯑꯍꯤꯡꯗ ꯅꯪ ꯃꯄꯥꯟꯗ ꯊꯣꯛꯄ ꯌꯥꯗꯦ ꯅꯃꯥ ꯂꯩꯈꯤꯗꯕꯒꯤ ꯌꯨꯝꯁꯦ ꯂꯥꯏꯇꯤꯟ ꯌꯥꯝꯅ ꯀꯜꯂꯤꯕꯅꯤ ꯑꯗꯨꯅ ꯃꯄꯥꯟ ꯅꯨꯡꯄꯥꯟ ꯊꯣꯛꯎꯅꯨ ꯆꯪꯉꯣ ꯇꯨꯝꯃꯨꯔꯣ ꯑꯩꯁꯨ ꯍꯣꯏ ꯕꯣꯕꯣꯛ ꯍꯥꯏꯗꯅ ꯊꯨꯅ ꯑꯩꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯉꯛꯇꯨꯅ ꯑꯩꯁꯦ ꯇꯨꯝꯕ ꯊꯦꯝꯃꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯄꯣꯂꯥꯡꯈꯣꯛ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯏꯃꯥꯒꯤ ꯈꯣꯟꯖꯦꯜꯅ ꯏꯃꯥꯅ ꯀꯞꯄꯒꯤ ꯃꯈꯣꯟꯁꯤ ꯑꯩꯅ ꯑꯃꯨꯛ ꯇꯥꯔꯛꯑꯝꯃꯤ ꯑꯗꯨꯕꯨ ꯑꯩꯁꯨ ꯃꯈꯣꯟꯁꯤꯡ ꯑꯗꯨ ꯅꯥꯀꯣꯡꯁꯤ ꯃꯦꯟꯁꯤꯟꯗꯨꯅ ꯇꯥꯗꯅꯕ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯕꯕꯥ ꯕꯣꯕꯣꯛꯁꯨ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯗꯣ ꯈꯪꯉꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯒꯤ ꯅꯥꯛꯇ ꯕꯕꯥꯁꯤ ꯆꯪꯉꯛꯏ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯏꯕꯨꯡꯉꯣ ꯏꯄꯥꯒ ꯇꯨꯝꯃꯁꯤ ꯉꯁꯤꯗꯤ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯏꯉꯛ ꯍꯣꯏ ꯕꯕꯥ ꯍꯥꯏꯗꯅ ꯑꯩꯁꯦ ꯅꯨꯃꯤꯠꯇꯨꯃꯗꯤ ꯕꯕꯥꯒ ꯇꯨꯝꯃꯝꯃꯤ ꯑꯗꯨꯃꯥꯏꯅ ꯅꯨꯃꯤꯠꯇꯨꯗꯤ ꯑꯗꯨꯝ ꯍꯧꯖꯟꯈ꯭ꯔꯦ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃꯗꯤ ꯑꯍꯤꯡꯒꯤ ꯃꯇꯝꯁꯤꯗ ꯑꯩꯅ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯁꯤ ꯑꯩꯅ ꯇꯥꯕ ꯐꯪꯉꯝꯃꯤ ꯑꯩꯁꯨ ꯀꯩꯅꯣ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯁꯤꯅ ꯀꯅꯥꯒꯤ ꯃꯈꯣꯟꯅꯣ ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯣꯛꯑꯒ ꯌꯦꯡꯉꯨꯁꯤꯔꯅꯤ ꯑꯃꯨꯛ ꯊꯣꯛꯎꯔꯒ ꯑꯩꯕꯨ ꯑꯃꯨꯛ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯇꯣꯔꯤꯖꯥꯔꯥ ꯑꯁꯨꯝꯅ ꯀꯤꯅ ꯑꯩꯁꯨ ꯇꯥꯔꯤꯕ ꯃꯈꯣꯟꯗꯣ ꯀꯗꯣꯝꯗꯅꯣ ꯍꯥꯏꯗꯅ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯊꯣꯔꯛꯑꯝꯃꯤ ꯁꯨꯝ ꯂꯥꯞꯇꯛꯅ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯗꯨ ꯃꯄꯥꯟꯗꯒꯤ ꯑꯣꯏꯗꯨꯅ ꯂꯩꯔꯛꯑꯝꯃꯤ ꯑꯩꯁꯨ ꯊꯣꯡ ꯑꯗꯨ ꯍꯥꯡꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯊꯨꯅ ꯌꯦꯡꯉꯛꯑꯝꯃꯤ ꯑꯩꯅ ꯌꯦꯡꯉꯨꯕꯗꯗꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯂꯩꯔꯛꯑꯝꯃꯤ ꯑꯩꯁꯨ ꯕꯕꯥ ꯊꯣꯛꯈꯤꯕꯖꯥꯔꯥ ꯍꯥꯏꯗꯅ ꯊꯣꯡꯗꯣ ꯍꯥꯡꯗꯨꯅ ꯌꯦꯡꯉꯤ ꯑꯩꯅ ꯑꯗꯨꯝꯅ ꯌꯦꯡꯉꯨꯕꯗꯗꯤ ꯕꯕꯥꯁꯨ ꯄꯣꯂꯥꯡꯈꯣꯛ ꯂꯩꯔꯤꯕ ꯃꯄꯥꯗꯨꯗ ꯖꯞꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯔꯛꯑꯝꯃꯤ ꯑꯩꯁꯨ ꯊꯨꯅ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯕꯕꯥ ꯀꯩꯗꯧꯔꯤꯅꯣ ꯁꯤꯗ ꯑꯍꯤꯡ ꯑꯁꯤꯗ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩ ꯎꯕꯗ ꯕꯕꯥꯅꯁꯨ ꯇꯞꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ ꯊꯣꯏꯕꯁꯤꯗ ꯅꯃꯥꯒꯤ ꯃꯁꯛ ꯃꯑꯣꯡꯗꯧꯅ ꯇꯧꯕ ꯑꯃ ꯂꯩꯔꯝꯃꯤ ꯑꯩꯅ ꯊꯣꯔꯛꯄꯗꯗꯤ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯈꯪꯗꯦ ꯑꯩꯅꯁꯨ ꯀꯩꯅꯣ ꯕꯕꯥꯅ ꯍꯥꯏꯔꯤꯗꯨꯕꯨ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯕꯕꯥꯅꯁꯨ ꯊꯣꯏꯕ ꯅꯃꯥꯗꯣ ꯁꯤꯗ ꯍꯧꯖꯤꯛꯇ ꯂꯩꯔꯝꯕꯅꯤ ꯅꯃꯥꯅ ꯑꯩꯕꯨ ꯉꯁꯥꯏꯗꯒꯤ ꯀꯧꯔꯛꯏꯕꯅꯤ ꯅꯃꯥꯒꯤ ꯃꯈꯣꯟ ꯇꯥꯏ ꯍꯥꯏꯗꯅ ꯑꯩꯁꯨ ꯃꯄꯥꯟꯁꯤꯗ ꯊꯣꯔꯛꯏꯕꯅꯤ ꯑꯩꯁꯨ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯕꯕꯥꯁꯦ ꯊꯨꯅ ꯏꯃꯨꯡꯗ ꯄꯨꯁꯟꯗꯨꯅ ꯆꯪꯃꯤꯟꯅꯔꯛꯏ ꯕꯣꯕꯣꯛꯁꯨ ꯑꯃꯨꯛ ꯊꯣꯔꯛꯇꯨꯅ ꯕꯕꯥꯒ ꯑꯩꯒꯗ ꯀꯩꯗꯧꯔꯒꯦ ꯅꯄꯥ ꯅꯆꯥꯅ ꯑꯍꯤꯡ ꯑꯁꯤꯗ ꯂꯥꯡꯉꯤꯁꯤꯕꯣ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯣ ꯅꯈꯣꯏꯕꯨ ꯑꯩꯅꯁꯨ ꯕꯣꯕꯣꯛ ꯕꯕꯥꯁꯤ ꯃꯄꯥꯟꯗ ꯄꯣꯂꯥꯡꯈꯣꯛ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯛꯑꯝꯃꯤ ꯕꯣꯕꯣꯛꯅꯁꯨ ꯅꯈꯣꯏꯗꯤ ꯀꯩꯗꯧꯕꯒꯤ ꯃꯄꯥꯟꯗ ꯊꯣꯛꯏꯅꯣ ꯑꯩꯅ ꯅꯈꯣꯏꯕꯨ ꯑꯍꯤꯡ ꯑꯁꯤꯗ ꯃꯄꯥꯟꯗ ꯊꯣꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯅꯁꯨ ꯕꯣꯕꯣꯛ ꯏꯃꯥꯒꯤ ꯊꯋꯥꯏꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯕ ꯖꯥꯔꯥ ꯑꯍꯤꯡ ꯅꯨꯡꯊꯤꯟ ꯈꯪꯗꯦ ꯏꯃꯥꯒꯤ ꯈꯣꯟꯖꯦꯜꯁꯤꯅ ꯀꯧꯕꯒꯨꯝ ꯑꯗꯨꯝ ꯇꯧꯔꯛꯏ ꯕꯣꯕꯣꯛꯅꯁꯨ ꯕꯕꯥꯒ ꯑꯩꯒꯗ ꯃꯤ ꯂꯩꯇꯕ ꯏꯃꯨꯡ ꯍꯥꯏꯔꯤꯕꯁꯦ ꯑꯗꯨꯃꯛ ꯈꯔꯗꯤ ꯁꯥꯎꯝ ꯐꯪꯕ ꯇꯥꯕꯅꯤ ꯗꯦꯕ ꯀꯔꯃ ꯂꯣꯏꯗ꯭ꯔꯤꯐꯥꯎꯗꯤ ꯈꯔ ꯈꯥꯡꯕ ꯇꯥꯕꯅꯤ ꯅꯤꯡꯉꯝꯗꯅ ꯂꯩꯈꯤꯗꯕꯒ ꯅꯃꯥꯒꯤ ꯊꯋꯥꯏꯅ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯗꯦꯕ ꯀꯔꯃ ꯍꯦꯛ ꯂꯣꯏꯕꯒ ꯐꯈꯤꯗꯣꯏꯅꯤ ꯀꯔꯤꯁꯨ ꯈꯟꯒꯅꯨ ꯆꯪꯉꯣ ꯇꯨꯝꯃꯨꯔꯣ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩꯗ ꯊꯣꯡ ꯑꯁꯤꯗ ꯑꯃꯨꯛ ꯀꯣꯛ ꯍꯥꯏꯗꯨꯅ ꯊꯤꯜꯂꯛꯏ ꯕꯕꯥꯒ ꯑꯩꯒꯁꯨ ꯀꯤꯅ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯛꯑꯝꯃꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯕꯕꯥꯁꯨ ꯃꯤꯀꯤ ꯈꯔ ꯊꯤꯒꯟꯕꯅꯤ ꯑꯗꯨꯅꯅꯤ ꯑꯩꯅ ꯃꯄꯥꯟꯗ ꯕꯕꯥꯅ ꯂꯩꯔꯝꯕꯗ ꯑꯉꯛꯄ ꯐꯥꯎꯔꯤꯕꯗꯨ ꯕꯣꯕꯣꯛꯅ ꯑꯃꯨꯛ ꯑꯩꯒ ꯕꯕꯥꯒꯗ ꯑꯣꯟꯁꯟꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯆꯪꯉꯣ ꯅꯈꯣꯏ ꯑꯅꯤ ꯇꯨꯝꯃꯨꯔꯣ ꯑꯩ ꯈꯨꯖꯨ ꯂꯩꯈꯥꯝ ꯊꯥꯗꯣꯛꯄꯤꯔꯛꯑꯒꯦ ꯑꯗꯨꯒ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯕꯕꯥꯒ ꯑꯩꯒꯁꯨ ꯀꯥꯗ ꯆꯪꯗꯨꯅ ꯇꯨꯝꯕ ꯊꯦꯝꯗꯨꯅ ꯇꯨꯝꯃꯝꯃꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯑꯩꯈꯣꯏꯒ ꯌꯨꯝꯊꯪꯅꯕꯁꯤꯡ ꯑꯗꯨꯅꯁꯨ ꯑꯩꯈꯣꯏꯒꯤꯗ ꯆꯪꯉꯛꯇꯨꯅ ꯕꯣꯕꯣꯛꯇ ꯋꯥ ꯑꯃ ꯍꯥꯏꯔꯛꯑꯝꯃꯤ ꯏꯅꯦ ꯅꯃꯧ ꯅꯨꯄꯤꯒꯤ ꯊꯋꯥꯏꯗꯨ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯔꯕ ꯃꯥꯜꯂꯤ ꯑꯍꯤꯡꯁꯤꯗ ꯇꯝꯅꯕꯗ ꯑꯀꯤ ꯑꯈꯪ ꯀꯌا ꯑꯃ ꯇꯧꯔꯛꯏ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗꯁꯨ ꯅꯍꯥꯟꯁꯨ ꯏꯆꯥꯁꯤꯡꯅ ꯆꯥꯛ ꯇꯣꯛꯄꯒꯤ ꯃꯈꯨꯠ ꯃꯁꯥ ꯃꯄꯥꯟꯗ ꯍꯥꯝꯕ ꯊꯣꯛꯎꯕꯗ ꯅꯨꯄꯤ ꯑꯃ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯦ ꯍꯥꯏꯗꯨꯅ ꯏꯆꯥꯁꯤꯡꯁꯨ ꯀꯤꯅ ꯀꯞꯄꯒ ꯏꯃꯨꯡꯗ ꯂꯣꯏꯅ ꯆꯦꯟꯁꯟꯅꯔꯛꯏ ꯃꯁꯤꯗ ꯅꯠꯇꯅ ꯑꯩꯈꯣꯏꯁꯨ ꯀꯩꯒꯨꯝꯕ ꯑꯃ ꯏꯁꯥꯗ ꯑꯀꯤꯕ ꯑꯃ ꯑꯗꯨꯝ ꯄꯣꯛꯇꯨꯅ ꯂꯩꯔꯦ ꯃꯅꯤꯡ ꯃꯌꯥ ꯊꯣꯛꯄꯗ ꯅꯨꯡꯁꯤꯠꯅꯕꯨ ꯑꯣꯏꯔꯒꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯁꯠ ꯁꯝꯗꯨꯅ ꯆꯠꯈꯤꯕ ꯁꯥꯎꯝꯁꯦ ꯑꯗꯨꯝ ꯐꯪꯉꯤ ꯑꯗꯨꯒꯤ ꯁꯨꯝ ꯋꯥꯁꯦ ꯇꯥꯟꯅꯁꯤ ꯂꯥꯛꯄꯅꯤ ꯕꯣꯕꯣꯛꯅꯁꯨ ꯌꯨꯝꯊꯪꯅꯕꯁꯤꯡꯗꯨꯗ ꯍꯥꯏꯔꯛꯏꯕꯗꯨꯗ ꯇꯞꯅ ꯁꯨꯝꯅ ꯍꯥꯏ ꯏꯕꯦꯝꯃ ꯅꯣꯏ ꯀꯔꯤꯁꯨ ꯈꯟꯒꯅꯨꯀꯣ ꯗꯦꯕ ꯀꯔꯃꯁꯤꯇꯪꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯥꯡꯃꯤꯟꯅꯔꯁꯤ ꯌꯨꯝꯊꯪꯅꯕꯒꯤ ꯅꯦꯅꯦꯗꯨꯅꯁꯨ ꯍꯣꯏꯠꯏꯅꯦ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦ ꯑꯗꯨꯕꯨ ꯗꯦꯕ ꯀꯔꯃꯁꯤ ꯂꯣꯏꯔ ꯐꯥꯎꯕ ꯑꯗꯨꯝ ꯇꯝꯅꯗꯨꯅ ꯂꯩꯔꯒꯗꯤ ꯀꯝꯗꯧꯅꯤ ꯕꯣꯕꯣꯛꯅꯁꯨ ꯏꯕꯦꯝꯃ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯇꯧꯔꯛꯑꯒꯅ ꯃꯥꯏꯕ꯭ꯔꯥ ꯃꯥꯏꯕꯤꯔꯥ ꯑꯃ ꯇꯥꯟꯅꯕ ꯇꯥꯕꯅꯤ ꯁꯥꯟꯅꯔꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯑꯩꯁꯨ ꯏꯁꯥ ꯏꯊꯟꯗ ꯑꯀꯤꯕ ꯐꯥꯎꯏ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯕꯗ ꯑꯩꯈꯣꯏꯁꯨ ꯗꯦꯕ ꯀꯔꯃꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯣꯏꯁꯤꯟꯅꯕ ꯋꯥꯔꯤ ꯇꯥꯟꯅꯔꯝꯃꯤ ꯕꯕꯥꯗꯤ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯅ ꯊꯕꯛ ꯑꯃꯠꯇ ꯐꯖꯅ ꯇꯧꯔꯝꯗꯦ ꯑꯗꯨꯃꯛ ꯃꯆꯤ ꯎꯡꯗꯨꯅ ꯑꯗꯨꯝ ꯂꯩ ꯆꯥꯛ ꯆꯥꯊꯣꯛꯇꯨꯅ ꯑꯍꯤꯡꯗꯣ ꯇꯨꯝꯅꯕ ꯇꯧꯅꯔꯝꯃꯤ ꯑꯩꯁꯨ ꯇꯨꯝꯂꯝꯗꯥꯏꯗ ꯋꯥꯈꯜꯁꯤꯗ ꯁꯨꯝꯅ ꯈꯜꯂꯤ ꯉꯁꯤꯗꯤ ꯐꯖꯅ ꯑꯃꯨꯛꯇ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯨꯝꯕ ꯐꯪꯍꯟꯕꯤꯌꯨ ꯑꯁꯨꯝꯅ ꯑꯩꯁꯨ ꯑꯃꯨꯛ ꯇꯨꯝꯕ ꯊꯦꯝꯗꯨꯅ ꯇꯨꯝꯃꯝꯃꯤ ꯑꯍꯤꯡꯒꯤ ꯃꯇꯝꯁꯤꯗ ꯑꯃꯨꯛ ꯍꯧꯔꯛꯈꯤ ꯗꯤꯟ ꯃꯊꯛꯁꯤꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯅꯨꯡꯖꯦꯡ ꯆꯥꯏꯔꯛꯄꯒꯨꯝ ꯃꯈꯣꯟꯗꯣ ꯍꯧꯅ ꯇꯥꯔꯛꯏ
ꯑꯩꯁꯨ ꯃꯈꯣꯜ ꯑꯗꯨꯗ ꯈꯪꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯛꯑꯝꯃꯤ꯫ ꯀꯩꯅꯣ ꯉꯁꯤꯁꯨ ꯑꯃꯨꯛ ꯇꯧꯔꯤꯁꯤꯅ ꯇꯨꯝꯕꯒ ꯌꯥꯔꯔꯣꯏ ꯇꯧꯔꯤꯁꯤ꯫ ꯑꯩ ꯏꯊꯟꯗ ꯑꯣꯏꯔꯕ ꯖꯥꯔ ꯇꯥꯔꯤꯕꯁꯤ, ꯕꯕꯥꯁꯨ ꯇꯥꯗ꯭ꯔꯕ ꯖꯥꯔ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯗ ꯌꯦꯅꯈꯥꯁꯤꯗ ꯃꯤ ꯑꯃ ꯄꯦꯗ꯭ꯔꯦꯛ ꯄꯦꯗ꯭ꯔꯦꯛ ꯆꯠꯄꯒꯤ ꯃꯈꯣꯟꯁꯦ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯑꯩꯁꯨ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ? ꯀꯅꯥꯅꯣ ꯁꯤꯗ ꯑꯃꯨꯛ ꯆꯠꯂꯤꯁꯤꯅ? ꯃꯁꯤ ꯏꯃꯨꯡꯒꯤ ꯃꯤꯗꯤ ꯅꯠꯇ꯭ꯔꯦ, ꯏꯃꯥ ꯂꯩꯈꯤꯗꯕꯒꯤ ꯇꯝꯅꯔꯤꯕ ꯍꯥꯏꯗꯨꯅꯤ꯫ ꯅꯠꯇꯦ, ꯏꯃꯥꯒꯤ ꯊꯋꯥꯏꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯔꯕ ꯖꯥꯔ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯕꯕꯥꯁꯨ ꯇꯨꯝꯕ ꯍꯧꯒꯠꯂꯛꯇꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯛꯏ꯫ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯏꯆꯥ ꯇꯨꯝꯃꯕꯣ ꯌꯦꯡꯕ ꯂꯥꯛꯏꯅꯤ꯫ ꯅꯪ ꯇꯨꯝꯗ꯭ꯔꯤꯕꯣ? ꯑꯩꯅꯁꯨ ꯕꯕꯥ, ꯍꯟꯗꯛꯁꯦ ꯇꯨꯝꯕ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯗꯦ, ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯍꯦꯔꯥ ꯅꯕꯣꯛꯁꯨ ꯂꯩꯔꯤ, ꯀꯔꯤꯁꯨ ꯈꯜꯂꯨꯅꯣ, ꯅꯪꯁꯨ ꯕꯕꯥꯒ ꯇꯨꯝꯁꯦꯁꯨ ꯌꯥꯗꯦ, ꯄꯥꯈꯪ ꯐꯥꯔꯕꯅꯤꯅ ꯅꯕꯣꯛꯀ ꯇꯨꯝꯃꯣꯁꯨ ꯌꯥꯗꯦ, ꯅꯇꯣꯝꯗ ꯇꯨꯝꯕꯗꯨꯗ ꯏꯄꯥꯅ ꯁꯨꯝ ꯌꯦꯡꯕ ꯆꯪꯉꯤꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯑꯩꯁꯦ ꯇꯣꯏꯂꯦꯠꯁꯨ ꯌꯥꯝꯅ ꯇꯧꯅꯤꯡꯉꯕꯅꯤ꯫ ꯕꯕꯥ ꯂꯥꯛꯏꯉꯩꯗꯨꯗ ꯕꯕꯥ, ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯎꯁꯦ, ꯑꯩ ꯇꯣꯏꯂꯦꯠ ꯌꯥꯝꯅ ꯇꯧꯅꯤꯡꯉꯤ, ꯉꯁꯥꯏꯗꯒꯤ ꯀꯤꯗꯅ ꯈꯥꯡꯖꯜꯂꯝꯃꯤꯅꯤ꯫ ꯕꯕꯥꯅ ꯉꯥꯏꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯂꯥꯎ ꯂꯥꯎ ꯏꯄꯥ ꯉꯥꯏꯔꯒꯦ꯫ ꯑꯁꯨꯝꯅ ꯕꯕꯥꯒ ꯑꯩꯒꯁꯦ ꯇꯞꯅ ꯇꯞꯅ ꯃꯅꯤꯡꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯨꯅ ꯊꯣꯔꯛꯑꯝꯃꯤ꯫ ꯑꯗꯨꯝꯅ ꯊꯣꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯄꯣꯂꯥꯡꯈꯣꯛꯁꯤꯒꯤ ꯃꯅꯥꯛꯇ ꯅꯨꯄꯤ ꯑꯃꯒꯤ ꯃꯁꯛ ꯃꯑꯣꯡꯗꯧꯅ ꯇꯧꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ, ꯃꯗꯨ ꯑꯩꯅ ꯎꯔꯛꯈꯤ꯫ ꯑꯩꯁꯨ ꯊꯨꯅ ꯏꯃꯨꯡꯗ ꯆꯪꯒꯦ ꯇꯧꯔꯛꯄꯁꯤꯗ ꯕꯕꯥꯅꯁꯨ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯛꯀꯦ ꯍꯪꯉꯛꯏ꯫ ꯀꯤꯗꯅ ꯑꯩꯁꯨ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯛꯑꯝꯃꯤ꯫ ꯑꯩꯅ ꯂꯥꯎꯔꯤꯕꯗꯨ ꯇꯥꯗꯨꯅ ꯕꯣꯕꯣꯛꯁꯨ ꯊꯣꯔꯛꯇꯨꯅ ꯍꯪꯉꯛꯏ, ꯀꯩꯗꯧꯔꯒꯦ ꯅꯄꯥ ꯅꯆꯥꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯊꯣꯏꯕ ꯅꯪꯅ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯤꯗꯨꯅ ꯀꯩꯗꯧꯔꯦ? ꯑꯩꯁꯨ ꯄꯥꯈꯠꯅ ꯕꯣꯕꯣꯛ ꯅꯨꯄꯤ ꯑꯃꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯒꯤ ꯃꯥꯡꯁꯤꯗꯅꯤ ꯍꯧꯖꯤꯛꯇ ꯂꯦꯞꯄꯝꯕꯅꯤ꯫ ꯑꯩꯒꯤ ꯋꯥꯗꯨꯗ ꯕꯕꯥꯒ ꯕꯣꯕꯣꯛꯀꯁꯨ ꯑꯀꯣꯏꯕꯗꯣ ꯀꯨꯌꯦꯡ ꯀꯨꯌꯦꯡ ꯌꯦꯡꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯁꯤꯗꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ, ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉꯁꯤ꯫ ꯑꯩꯁꯨ ꯕꯕꯥꯅ ꯄꯨꯁꯟꯕꯤꯗꯨꯅ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯉꯛꯇꯨꯅ ꯐꯃꯨꯡꯗ ꯐꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯆꯪꯉꯛꯄꯒꯅꯤ ꯅꯨꯄꯤ ꯑꯃꯅ ꯀꯞꯄ ꯅꯣꯛꯄꯒꯤ ꯃꯈꯣꯟ ꯇꯥꯔꯛꯈꯤꯕꯗꯨ꯫ ꯑꯩꯁꯨ ꯅꯥꯀꯣꯡꯁꯤꯕꯨ ꯃꯦꯟꯗꯨꯅ ꯏꯊꯟꯗ ꯀꯟꯅ ꯀꯟꯅ ꯂꯥꯎꯏ꯫ ꯕꯕꯥꯅꯁꯨ ꯑꯩꯕꯨ ꯀꯣꯟꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯁꯨꯝꯅ ꯍꯥꯏ, ꯀꯩꯅꯣ ꯊꯣꯏꯕ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯃꯤꯅ ꯇꯥꯔꯒ ꯐꯖꯗꯦ꯫ ꯑꯩꯁꯨ ꯕꯕꯥ ꯑꯩꯒꯤ ꯅꯥꯀꯣꯡꯁꯤꯗ ꯅꯨꯄꯤ ꯑꯃꯅ ꯅꯣꯛꯄ ꯀꯞꯄꯒꯤ ꯃꯈꯣꯟꯁꯤ ꯑꯗꯨꯝ ꯇꯥꯏ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯕꯣꯕꯣꯛꯅ ꯇꯥꯏꯔꯦꯡ ꯄꯣꯡꯐꯥꯏꯗꯨꯅ ꯏꯁꯥ ꯄꯨꯝꯕ ꯈꯤꯛꯇꯣꯛꯄꯤꯔꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯅꯨꯃꯤꯠꯇꯨ ꯋꯥꯅ ꯈꯥꯡꯗꯨꯅ ꯅꯣꯡꯉꯥꯟꯕ ꯈꯪꯍꯧꯗꯦ꯫ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈ꯭ꯔꯦ, ꯏꯃꯥꯒꯤ ꯁꯣꯔꯥꯠꯇꯨꯁꯨ ꯌꯧꯁꯤꯜꯂꯛꯑꯝꯃꯤ꯫ ꯁꯣꯔꯥꯠ ꯅꯨꯃꯤꯠꯁꯤꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯇꯨꯅ ꯁꯣꯔꯥꯠꯇꯨꯕꯨ ꯄꯥꯡꯊꯣꯛꯑꯝꯃꯤ꯫ ꯏꯃꯥꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯕꯕꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯄꯨꯟꯅ ꯂꯥꯛꯇꯨꯅ ꯏꯃꯥꯒꯤ ꯁꯣꯔꯥꯠꯇꯨ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯁꯨ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯨꯗꯅ ꯋꯥꯗꯅ ꯑꯗꯨꯃꯛ ꯇꯨꯝꯊꯔꯛꯑꯝꯃꯤ꯫ ꯅꯨꯃꯤꯠꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗꯁꯨ ꯏꯃꯥꯒꯤ ꯈꯣꯟꯖꯦꯜꯗ ꯀꯞꯄ ꯅꯣꯛꯄꯒꯤ ꯃꯈꯣꯟꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯇꯥꯔꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯇꯨꯝꯕ ꯌꯥꯗ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯕꯕꯥꯕꯨ ꯍꯧꯗꯣꯛꯇꯨꯅ ꯑꯩꯅꯁꯨ ꯇꯞꯅ ꯁꯨꯝꯅ ꯍꯥꯏ, ꯕꯕꯥ, ꯏꯃꯥꯒꯤ ꯊꯋꯥꯏꯁꯤ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯔꯤꯕ ꯃꯥꯜꯂꯤ꯫ ꯉꯁꯤꯁꯨ ꯑꯀꯤ ꯑꯈꯪ ꯄꯤꯕꯁꯦ ꯂꯦꯞꯇꯦ꯫ ꯑꯩ ꯏꯁꯥꯗ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯦ꯫ ꯑꯩꯒꯤ ꯋꯥꯗꯨꯗ ꯕꯕꯥꯅ, ꯊꯣꯏꯕ, ꯍꯌꯦꯡ ꯏꯄꯥ ꯃꯥꯏꯕ ꯑꯃ ꯀꯧꯔꯨꯒꯦ, ꯑꯗꯨꯒ ꯐꯖꯅ ꯌꯦꯡꯊꯣꯛꯍꯟꯁꯤ, ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯑꯩꯁꯨ ꯅꯨꯃꯤꯠꯇꯨꯃꯗꯤ ꯋꯥꯅ ꯈꯥꯡꯖꯜꯂꯛꯑꯝꯃꯤ꯫ ꯅꯣꯡꯉꯥꯟꯕꯒ ꯕꯕꯥꯅ ꯃꯥꯏꯕ ꯑꯃ ꯀꯧꯔꯨꯔꯒ ꯌꯨꯝꯗ ꯂꯥꯛꯃꯤꯟꯅꯔꯛꯑꯝꯃꯤ꯫ ꯃꯥꯏꯕꯗꯨꯅ ꯐꯖꯅ ꯌꯦꯡꯕꯤꯔꯝꯃꯕ ꯃꯇꯨꯡ ꯑꯩꯈꯣꯏꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯊꯋꯥꯏꯁꯤ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯌꯥꯔꯒꯗꯤ ꯅꯈꯣꯏꯒꯤ ꯄꯣꯂꯥꯡꯈꯣꯛ ꯑꯁꯤ ꯑꯃꯨꯛꯇ ꯂꯧꯊꯣꯛꯎ꯫ ꯅꯈꯣꯏꯅ ꯃꯁꯤ ꯂꯧꯊꯣꯛꯇꯕꯁꯤꯅꯅꯤ ꯑꯗꯨꯃꯛ ꯑꯀꯤ ꯑꯈꯪ ꯄꯤꯔꯤꯕꯁꯤ꯫ ꯑꯗꯨꯒ ꯄꯣꯂꯥꯡꯈꯣꯛꯁꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯋꯥ ꯂꯥꯡꯁꯤꯁꯨ ꯃꯩ ꯂꯣꯏꯅ ꯊꯥꯗꯣꯛꯈꯣ꯫ ꯕꯕꯥꯁꯨ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯃꯛ ꯈꯨꯗꯛꯇ ꯇꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯏꯕꯗꯨꯅ ꯂꯥꯏ ꯐꯖꯅ ꯈꯣꯏꯔꯝꯕ ꯂꯣꯏꯔꯒ, ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ, ꯅꯨꯡꯉꯥꯏꯇꯕ ꯑꯃꯃꯨꯛ ꯇꯧꯔꯛꯑꯒꯗꯤ ꯑꯩꯕꯨ ꯀꯧꯔꯛꯎ꯫ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯥꯏꯕꯗꯨꯁꯨ ꯊꯨꯅ ꯑꯗꯨꯝ ꯍꯟꯈꯤꯔꯛꯑꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯄꯣꯂꯥꯡꯈꯣꯛ ꯀꯣꯏꯔꯝꯕ ꯋꯥꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯃꯩ ꯑꯗꯨꯝ ꯊꯥꯗꯣꯛꯈꯤꯔꯛꯑꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯑꯀꯤ ꯇꯨꯖꯨꯡꯕ ꯇꯧꯔꯝꯕ ꯑꯗꯨꯁꯨ ꯄꯣꯂꯥꯡꯈꯣꯛꯇꯨ ꯂꯧꯊꯣꯛꯇꯨꯅ ꯃꯩ ꯊꯥꯗꯣꯛꯈꯤꯕꯗꯒꯤ ꯀꯔꯤꯁꯨ ꯑꯀꯤ ꯇꯨꯖꯨꯡꯕ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯀꯔꯤꯁꯨ ꯇꯧꯔꯛꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏꯁꯨ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯉꯝꯖꯔꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗꯅ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯆꯍꯤ 7ꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠꯇꯨ ꯕꯣꯕꯣꯛꯁꯦ ꯕꯕꯥꯒ ꯑꯩꯒ ꯅꯥꯛꯇ ꯑꯗꯨꯝ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯜꯂꯒ ꯂꯩ꯫ ꯑꯩꯁꯨ ꯃꯇꯝ ꯑꯗꯨꯗꯗꯤ ꯈꯔ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯦ꯫ ꯕꯕꯥꯅꯁꯨ ꯑꯩꯉꯣꯟꯗ, ꯏꯕꯨꯡꯉꯣ, ꯅꯕꯣꯛꯁꯦ ꯉꯁꯤꯗꯤ ꯀꯩꯗꯧꯔꯕꯖꯥꯠꯅꯣ? ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯜꯂꯒ ꯑꯀꯤꯕ ꯑꯃ ꯂꯩꯕꯗꯧꯅ ꯇꯧꯔꯤꯁꯤꯅ ꯍꯪꯉꯛꯏ꯫ ꯑꯩꯅꯁꯨ, ꯍꯣꯏꯅꯦ ꯕꯕꯥ, ꯏꯕꯣꯛꯁꯦ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯈꯜꯂꯤꯅꯦ꯫ ꯑꯩꯒꯤ ꯅꯥꯛꯇꯁꯨ ꯑꯗꯨꯝ ꯆꯪꯉꯛꯑꯝꯃꯤ꯫ ꯑꯩꯅꯁꯨ ꯀꯩꯗꯧꯔꯒꯦ ꯍꯪꯉꯨꯕꯗ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ꯫ ꯕꯕꯥ, ꯑꯩ ꯊꯕꯛ ꯆꯠꯀꯦ ꯇꯧꯕꯅꯤ꯫ ꯇꯣꯛꯑꯁꯤꯔ ꯈꯪꯗꯦ, ꯕꯕꯥꯁꯨ ꯊꯕꯛ ꯆꯠꯇꯣꯏ ꯑꯣꯏꯔꯤꯅꯤ꯫ ꯕꯣꯕꯣꯛꯁꯦ ꯑꯍꯟꯒ ꯑꯣꯏꯁꯜꯂꯛꯑꯦ, ꯀꯣꯛꯁꯨ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ꯫ ꯃꯇꯣꯝꯗ ꯌꯨꯝ ꯁꯪꯍꯜꯍꯧꯕꯗꯣ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯕꯕꯥꯅꯁꯨ, ꯍꯣꯏ ꯍꯣꯏ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯣ꯫ ꯅꯪꯒꯤ ꯊꯕꯛꯇꯨꯕꯨ ꯉꯁꯤ ꯂꯦꯞꯄꯁꯨ ꯌꯥꯗꯣꯏꯔꯣ ꯍꯪꯉꯛꯏ꯫ ꯑꯩꯅꯁꯨ ꯌꯥꯅꯤ ꯕꯕꯥ ꯈꯨꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯦ ꯅꯨꯃꯤꯠꯇꯨꯃꯗꯤ ꯊꯕꯛꯇꯨ ꯆꯠꯇ꯭ꯔꯦ꯫ ꯕꯕꯥꯗꯤ ꯑꯗꯨꯝ ꯊꯕꯛ ꯀꯥꯈ꯭ꯔꯦ꯫
ꯕꯣꯕꯣꯛꯀꯤ ꯃꯅꯥꯛꯇ ꯑꯩꯅ ꯆꯪꯁꯜꯂꯒ ꯕꯣꯕꯣꯛ ꯀꯩꯗꯧꯔꯒꯦ ꯅꯁꯥ ꯉꯝꯗ꯭ꯔꯕꯣ ꯍꯪꯉꯛꯑꯝꯃꯤ꯫ ꯕꯣꯕꯣꯛꯅꯁꯨ ꯏꯕꯨꯡꯉꯣ ꯅꯃꯥꯗꯣ ꯑꯩꯒꯤ ꯃꯥꯡꯇꯨꯡꯁꯤꯗ ꯀꯣꯏꯆꯠ ꯆꯠꯂꯝꯃꯤ, ꯑꯩꯕꯨ ꯆꯠꯂꯁꯤ ꯍꯥꯏꯅ ꯀꯧꯔꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯋꯥꯍꯩ ꯑꯗꯨꯗ ꯈꯪꯍꯧꯗꯦ ꯏꯁꯥꯗ ꯇꯨ ꯆꯣꯡꯈꯤꯕ꯫ ꯕꯣꯕꯣꯛꯇꯁꯨ ꯀꯩꯅꯣ ꯕꯣꯕꯣꯛ ꯑꯁ ꯇꯜꯂꯤꯍꯦ, ꯑꯗꯨꯕꯨ ꯋꯥꯅꯤꯅ ꯕꯣꯕꯣꯛ ꯆꯠꯂꯣ, ꯅꯪꯒꯤ ꯀꯥꯗ ꯇꯨꯝꯃꯨꯔꯣ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯕꯣꯕꯣꯛꯁꯨ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯃꯥꯏ ꯀꯥꯗ ꯆꯪꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯑꯩꯁꯨ ꯏꯪꯈꯣꯜꯗꯒꯤ ꯏꯟꯁꯥꯡ ꯈꯔ ꯍꯦꯛꯄ ꯆꯪꯉꯛꯑꯝꯃꯤ꯫ ꯆꯥꯛꯇꯣ ꯑꯩꯅ ꯊꯣꯡꯕ ꯇꯥꯔꯛꯑꯝꯃꯤ꯫ ꯏꯟꯁꯥꯡ ꯈꯔ ꯍꯦꯛꯑꯒ ꯑꯩꯅ ꯊꯣꯔꯛꯄꯗ ꯕꯣꯕꯣꯛꯁꯤ ꯏꯃꯥꯅ ꯂꯩꯈꯤꯗꯕ ꯄꯣꯂꯥꯡꯈꯣꯛ ꯃꯈꯣꯡ ꯃꯄꯥ ꯑꯗꯨꯃꯛꯇꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯒ ꯂꯩꯔꯛꯑꯝꯃꯤ꯫ ꯑꯩꯅ ꯆꯪꯁꯜꯂꯒ ꯕꯣꯕꯣꯛ ꯕꯣꯕꯣꯛ ꯀꯧꯔꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯇꯨꯡ ꯑꯁꯤꯗꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯠ ꯆꯠꯈꯤꯕꯗꯧꯅ ꯇꯧꯏ꯫ ꯕꯣꯕꯣꯛꯁꯦ ꯏꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯧꯅ ꯑꯗꯨꯝ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯦ, ꯃꯁꯥꯗꯣ ꯏꯪꯄꯛ ꯏꯪꯉꯒ ꯂꯩꯈ꯭ꯔꯦ꯫ ꯕꯕꯥꯗ ꯊꯨꯅ ꯑꯩꯁꯨ ꯐꯣꯟ ꯇꯧꯏ, ꯕꯕꯥꯁꯨ ꯑꯗꯨꯝ ꯊꯨꯅ ꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯀꯣꯟꯅ ꯃꯌꯥꯝ ꯆꯪꯗꯅ ꯌꯦꯡꯕꯗ ꯕꯣꯕꯣꯛꯁꯦ ꯑꯗꯨꯝ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯌꯥꯝꯁꯨ ꯉꯛꯅꯔꯝꯃꯤ ꯏꯃꯥꯅ ꯂꯩꯈꯤꯗꯕ ꯃꯄꯥ ꯑꯗꯨꯃꯛꯇꯗ ꯕꯣꯕꯣꯛꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯕꯗꯨꯗ꯫ ꯃꯥꯏꯕ ꯀꯧꯔꯒ ꯌꯦꯡꯍꯟꯕꯗ ꯃꯥꯏꯕꯅꯁꯨ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯁꯥꯏꯁꯦ ꯂꯥꯏꯌꯥꯝꯁꯤꯡꯒꯤ ꯁꯥꯟꯅꯐꯝ ꯖꯒꯥ ꯑꯣꯏꯅ ꯇꯧꯏ, ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯁꯨ ꯑꯋꯥꯡ ꯑꯣꯜꯂꯒ ꯁꯥꯏ, ꯌꯥꯔꯒꯗꯤ ꯌꯨꯝꯁꯤ ꯃꯃꯥꯡ ꯑꯣꯜꯂꯒ ꯁꯥꯎ ꯍꯥꯏꯔꯛꯏ꯫ ꯕꯕꯥꯒ ꯑꯩꯒꯁꯨ ꯑꯍꯤꯡ ꯑꯃ ꯀꯨꯞꯅ ꯋꯥ ꯇꯥꯟꯅꯔꯛꯑꯝꯃꯤ, ꯑꯗꯨꯒ ꯌꯨꯝꯗꯣ ꯃꯃꯥꯡ ꯑꯣꯜꯂꯒ ꯁꯦꯝꯗꯣꯛꯑꯝꯃꯤ꯫ ꯕꯣꯕꯣꯛ ꯏꯃꯥ ꯂꯩꯈꯤꯗꯕ ꯃꯄꯥ ꯃꯐꯝ ꯑꯗꯨꯁꯨ ꯌꯨꯝꯁꯤ ꯃꯤꯒ ꯀꯌꯥ ꯂꯩꯇꯕꯒ, ꯑꯗꯥꯏ ꯃꯐꯝ ꯑꯗꯨꯗ ꯕꯕꯥꯒ ꯑꯩꯒꯅ ꯊꯕꯛ ꯊꯦꯡꯅ ꯍꯜꯂꯛꯄꯗ ꯑꯗꯥꯏꯋꯥꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯗꯨꯝ ꯂꯦꯞꯄꯒ ꯂꯩꯕꯗꯧꯅ ꯕꯕꯥꯒ ꯑꯩꯒꯅ ꯊꯦꯡꯅꯩ꯫ ꯀꯣꯟꯅꯗꯤ ꯕꯕꯥꯅ ꯑꯩꯁꯦ ꯅꯨꯄꯤ ꯊꯤꯔꯣ, ꯌꯨꯝꯁꯤ ꯃꯤ ꯋꯥꯠꯂꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯅꯨꯄꯤ ꯊꯤꯖꯤꯜꯂꯛꯑꯝꯃꯤ꯫ ꯑꯩꯅ ꯅꯨꯄꯤ ꯍꯦꯛ ꯊꯤꯈꯤꯕꯗꯒꯤ ꯏꯪꯈꯣꯜ ꯑꯁꯤ ꯈꯔꯗꯤ ꯑꯀꯦ ꯑꯈꯪ ꯅꯪꯕꯗꯨ ꯐꯈ꯭ರೆ꯫ ꯑꯗꯨꯕꯨ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯃꯇꯝꯗꯗꯤ ꯑꯗꯨꯃꯛ ꯃꯐꯝ ꯑꯗꯨꯗ ꯃꯃꯤ ꯁꯥꯃꯤ, ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯗꯨꯝ ꯂꯦꯞꯄꯒ ꯂꯩꯕꯁꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯎꯔꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯑꯦꯟ ꯍꯣꯔꯦ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫